Miyam mikap thoraklabade mapangal kalle hairiba Indiana pikraba Manipur faupa namthabang kamloi haina Lok Sabha member Professor Angomcha Bimol akoijamna phungdukhrei wafamasi mahakna Lok Sabha member oirakpa chahi ani mapung farakpagi kumon thoromda mahakna phungdukibane People's Voice People's Resistance haiba thimda ngase Jawaharlal Nehru Manipur Dance Academy gi auditorium da pangthokiba thorom aduda Professor Angomcha Bimol akoijamna hai Miyamna mahakpu Lok Sabha member among oina thagatlakhiba tangkak aduda lamdam asigi miyamda leikiba ihul adu nahawnana ningsingnaba thoram asi pangthokpane mahakna Lok Sabha member among oiba ngamkiba ase miyamgi pangal adunane lamdam asida oidiba phibam asida miyamna mikap thoraktuna yade haiba khanghankiba aduna mahakpu miyamna miyamgi mihut oina thagalakhibane matam aduda leikiba miyamgi ihul adu lengdana leihawnaba thoram ase pangthokpani haina mahakna phongdokhe mahakna makhatana hai Democracy dati ay haiba asiga ay koi haiba asiga munna khangba mathau tai ay haiba ase yamna masak munna khanglaba matamda ay koi haiba asi hen mayek senglakane ay isana khongfam chena pangthokadawri ba thodang masak munna khangduna chapchaba firep ama lobo matamda khunaida ahongba lakane miyamna masigi wakhalon ase yakai hannaba ngasi thoram ase pangthokpane Haujik lamdam asida oiriba phibam asida ahongba ama purakpa yamno mathau tai masi mahak khaktana honabana yaroi mahak hero nate mahak na khakta nganglaga chonglaga khunai asida ahongba purakpa ngamgadaba nate ahongba ama puraknaba honabada miyamgi apunba ihul ama sagatpa change haujik aikhoina hingliba punsi mahing amade India lengang aikhoini yengliba mireng ase aikhoina khangbaga loinana pangthopom thokpa thodang thauna leina pangthokpa tai miyamgi consciousness yaudana Manipurda ahongba purakpa ngamloi ngasidi lamdam asida oiriba phibam ase miyam mikap thokpa matam oide miyamna yade haiduna mikap thorakpa matamda sakti amatana miyamgi uhul namthaba ngamloi haina mahakna makha takhi Abspa thambase state government na thamba state government na lokthokpa ngamya central government lokthokya the state na tawul whereas union government na abspa thamjan bo the state government lokthokya the Abspa thambagi power si the state government ka pyramid du notice ni organization to 1972 da Abspa semdo aga state government na so union government na so thamba ya lai ne ba kai de notice the state tari depan to trust wala to ni hanadi asam thajaba midi hoi kani hoi le ram bagi moi trust sam le ram du ek lung thora ka de kana trust to the state tari sida aswa thamoya de moi da pa do ni central su pa ho ko na semdo re 1972 union government can also impose Abspa akwai mali musu kai amsa ti game yelo hanan ki chahi toy misda to be ko 3 years manu ke am shock rage the central ki influence ke am chang ge da 1980 ki September ki tang nipan ki thamaki ba Abspa se for the first time in Manipur the last 3 years we have been abiding that it is the union government which imposed Abspa in Manipur now Ngasigi thoram aduda MPCC president su oiriba hanigi chief minister Okram Ibobi Sugnu ACG MLA Kangu Jamranjit Khundrakpam ACG MLA Thokjom Lokeshwar amade Khangabo ACG MLA Okram Surja Kumar amade Lok Sabha member Professor Angomcha Bimol akoijamna mathangchira chief case guest of honor amade president oina saruyakhe akoiji bharat ki संविधान पीरिबा अखोइदा पीबा मयाम constitution नैना जबा नैना ताति बतम यामना सांगना चंगनी constitution पीरिबा अखोइदा right से अखोइ fully exercise तो मंत्रगति प्रजा मयाम की बिरुद्ध ने केदोरुनी अखोइ जो मयाम न नुक्सीबीना हाइबा तारे मयाम न नुक्सीबीना प्रजा मयाम की सेवा तौबा मतम खरा सेवा तौबा फंजरपुजुदा तोंगान सेंटर पार्टी अमा सिदना पार्टी अमा कोई चेंगे जरे we have every right मोनी स्टेट की अफेयर्स का कुछ चुनजनी दरकार कैसे सुनाई देती है संविधान की रिवर राइट्स देती अकोई we have every right आई हर जने और सरकार चुकाई जको चीफ मिनिस्टर सिंह सिलो मोई द लागा कोंग पाइगा खु पाइगा मोई द पुरमगा शासन तौगदो सरपुदी मोई द नीरगा हिंगदो सरपुदी अखोई इबाइपु मिखा कोनबा हाइनरम इबाइपु सिंधु मखादा शी हिबना छप्ती पाइना शी हिबना सुरक्षा में है